ꯉꯁꯤꯗꯤ ꯋꯦꯗꯔꯁꯤꯒ ꯆꯞ ꯆꯥꯕ ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯉꯒ ꯆꯞ ꯆꯥꯊꯔꯒꯦꯗ ꯐꯖꯅ ꯇꯨꯝꯃ ꯂꯩꯔꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯎꯁꯣꯏ ꯎꯇꯤ ꯄꯨꯔꯛꯑꯗꯣꯏꯅꯦ ꯑꯗꯣ ꯍꯋꯥꯏ ꯑꯄꯣꯞꯄꯅ ꯇꯧꯔꯔꯣꯏꯒꯦ ꯑꯩꯗꯤ ꯑꯁꯤꯒꯤ ꯀꯥꯡꯇꯛꯁꯤꯅ ꯇꯧꯔꯒꯦ ꯀꯥꯡꯇꯛꯁꯤ ꯈꯤꯇꯪ ꯇꯤꯡꯁꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯎꯁꯣꯏꯗꯨꯅ ꯁꯣꯏꯕ ꯂꯣꯏꯔꯕꯅꯤ ꯁꯤꯁꯨ ꯇꯤꯡꯉꯤ ꯁꯤꯅ ꯃꯔꯣꯏ ꯅꯄꯥꯛꯄꯤ sini nakuti adudi thongba hongnaba mathang mathang hapchalage si usoi usoi sina hawai kangtak sagi marui ngai do marui nakupiga napakpiga sing ꯑꯩꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯍꯥꯞꯄꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯄ꯭ꯂꯦ ꯑꯣꯟ ꯇꯧꯔꯝꯗ꯭ꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯨꯃꯥꯏꯅ ꯇꯧꯁꯟꯈ꯭ꯔꯦ ꯊꯥꯎ ꯃꯔꯣꯏ ꯀꯩꯀꯥ ꯉꯧꯔꯕꯅ ꯁꯤ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯐꯖ ꯎꯇꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯤꯀꯨꯞ ꯑꯃ ꯋꯥꯡꯅꯕ ꯌꯥꯝ ꯄꯨꯝꯅꯃꯛ ꯋꯤꯀꯣꯟꯗ ꯈꯔꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯕ ꯎꯁꯣꯏ ꯎꯇꯤ ꯊꯣꯡꯕꯗꯨꯅꯦ ꯎꯁꯣꯏ ꯎꯇꯤ ꯊꯣꯡꯕ ꯄꯣꯔꯦ ꯎꯁꯣꯏ ꯎꯇꯤ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯕꯣꯔꯥꯅꯦ ꯄꯥꯐꯣꯔꯅꯦ ꯁꯤ ꯎꯇꯤ ꯈꯔ ꯑꯃꯒ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯊꯕꯤꯁꯦ ꯍꯥꯟꯅꯗ ꯃꯊꯦꯜ ꯈꯨꯌꯥꯝ ꯑꯃ ꯇꯧꯕꯅꯦ ꯎꯁꯣꯏ ꯃꯌꯥꯝꯁꯦ ꯅꯣꯡꯒ ꯇꯥꯔꯒꯕ ꯋꯦꯗꯔꯁꯤꯒ ꯆꯞ ꯆꯥꯔꯦ ꯍꯦꯟꯖꯥꯡ 잘 가는데 이거 지금 통문을 했는데 ꯁꯨꯃꯥꯏꯅ ꯇꯧ ꯈꯔ ꯅꯝꯂꯞ ꯇꯧꯔ ꯆꯥꯕꯅ ꯍꯥꯎꯅꯦ ꯎꯇꯤꯁꯦ ꯀꯩ ꯈꯨꯍꯥꯎꯅꯤꯒꯦ ꯁꯤꯗꯤ
ꯅꯣꯡꯁꯨ ꯐꯖꯅ ꯃꯪꯉꯦꯕꯀꯣ ꯐꯖꯅ ꯆꯥꯊꯣꯛꯑ ꯇꯨꯝꯃꯗꯕꯅꯤ ꯈꯖꯤꯛ ꯈꯔꯥꯛ ꯌꯦꯟꯖꯥꯡꯗꯤ ꯅꯠꯇꯦ ꯈꯨꯍꯥꯎꯁꯤ mấy mưa rồi liềm than rồi liềm than là cái gan gì mày lại sinh thời ngay rồi chọc trai mày mà xin cho xong rồi đi liền bằng mấy qua đi lấy cho nó xin đi
Humangang Jadi kalau tahu Masih macam ni, hausa hawa kuya macam ni. Masih dia cat pengambil wala itu. Padahal tu mula dah baju susah lagi nong ada apa ni. Jadi sahabat tu lagi, macam ni lu sana macam ni, macam video tu nong ayam pura.